ꯃꯆꯥꯁꯦ ꯀꯞꯄꯦ ꯏꯃꯥ ꯅꯪ ꯂꯩꯖꯔꯝꯃꯗꯤ ꯑꯩꯒꯤ ꯐꯤꯔꯣꯜ ꯑꯍꯟꯕ ꯂꯩꯕꯤꯒꯗꯕꯅꯤ ꯐꯤꯔꯣꯜ ꯐꯖꯕ ꯑꯍꯟꯕ ꯂꯩꯕꯤꯗꯅ ꯑꯩꯁꯦ ꯍꯌꯦꯡ ꯅꯤꯡꯊꯧꯒꯤ ꯃꯆꯥꯒꯤ ꯅꯨꯄꯤ ꯈꯟꯕ ꯌꯥꯎꯕꯁꯦ ꯆꯠꯀꯗꯕꯅꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯐꯤꯔꯣꯜ ꯐꯖꯕ ꯑꯝꯇ ꯂꯩꯇꯕꯅꯤꯅ ꯑꯩ ꯆꯠꯇꯕ ꯇꯥꯔꯦ ꯑꯗꯣ ꯏꯃꯥꯅ ꯀꯞꯄꯁꯤꯗ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗ ꯂꯩꯔꯤꯉꯩꯗ ꯑꯍꯜ ꯑꯃꯅ ꯃꯣꯏꯒꯤ ꯃꯟꯇ꯭ꯔ ꯑꯃ ꯇꯥꯛꯄꯤꯔꯝꯕꯗꯣ ꯃꯆꯦꯗ ꯑꯃ ꯃꯅꯥꯎꯄꯤꯗ ꯑꯃ ꯄꯤꯔꯝꯕ ꯃꯟꯇ꯭ꯔꯗꯣ ꯍꯌꯦꯡ ꯅꯪꯒꯤ ꯅꯆꯥꯅꯁꯨꯅ ꯑꯋꯥꯕ ꯇꯥꯔꯀꯥꯟꯗ ꯅꯪꯅ ꯁꯤꯔꯒꯁꯨ ꯅꯪꯅ ꯅꯆꯥꯅꯁꯨꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯄꯤꯔꯝꯕ ꯕꯣꯔꯗꯣ ꯑꯗꯨꯏ ꯃꯇꯦꯡꯅ ꯃꯃꯥꯁꯦ ꯊꯣꯛꯂꯛꯑꯒ ꯏꯃꯥ ꯏꯕꯦꯝꯃ ꯏꯃꯥ ꯂꯥꯛꯑꯦ ꯏꯆꯥꯅ ꯀꯔꯤꯒꯤ ꯋꯥꯒꯅꯤ ꯑꯅ ꯃꯃꯥꯁꯤꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯃꯥꯗꯣ ꯊꯣꯛꯂꯛꯄꯗꯨꯗ ꯉꯁꯥꯏꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯍꯔꯥꯎꯔꯦ 이마나 마주 강보이 락보이 마마도 톨락보도 하라우래 아다기디 이마나네 난기 비주얼 어흠 보락바니세 마칼 어흠제 아마나 사나 마주 안데기 아마나 비트라이 마주 안데기 아마나 루파 마주 마 비주얼 어흠제 비람메 마마지나 시다기네 낭 하행 닝ꯊꯧ ꯃꯆꯥꯒꯤ ꯅꯨꯄꯤ ꯈꯟꯕꯒꯤ ꯊꯧꯔꯝꯗꯣ ꯑꯗꯨꯗ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯁꯦꯠꯂꯣ ꯑꯗꯨꯒꯅꯦ ꯇꯧꯕꯇꯕꯨꯅꯦ ꯅꯪꯅ ꯁꯦꯠꯀꯗꯣꯏꯕ ꯐꯤꯖꯣꯟꯁꯦ ꯄꯨꯡ ꯑꯃꯗꯒꯤ ꯍꯦꯟꯅꯅꯦ ꯆꯠꯂꯣꯏ ꯑꯗꯨꯅꯅꯦ ꯄꯨꯡ ꯑꯃꯒꯤ ꯃꯇꯨꯡꯗꯒꯤꯗꯤꯅꯦ ꯅꯪ ꯍꯥꯟꯅꯒꯤ ꯐꯤꯖꯣꯟ ꯅꯪꯅ ꯁꯦꯠꯂꯤꯕ ꯑꯃꯟꯕꯗꯣ ꯑꯗꯨꯗ ꯍꯟꯖꯜꯂꯛꯀꯅꯤ ꯑꯗꯨꯅꯅꯦ ꯅꯪ ꯄꯨꯡ ꯑꯃ ꯇꯥꯗ꯭ꯔꯤꯉꯩꯗꯅꯦ ꯌꯨꯝꯗ ꯍꯜꯂꯛꯀꯗꯕꯅꯤꯀꯣ ꯅ ꯃꯃꯥꯁꯤꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯒꯅꯦ ꯉꯁꯥꯏꯒꯤ ꯃꯟꯗꯣꯝꯆꯥꯁꯤꯅꯅꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥꯒꯤ ꯅꯨꯄꯤ ꯈꯟꯕꯒꯤ ꯊꯧꯔꯝꯗꯣ ꯑꯗꯣ ꯌꯥꯎꯗꯅꯕ ꯆꯠꯇꯅꯕꯅ ꯃꯥꯅ ꯊꯕꯛꯁꯦ ꯃꯌꯥꯝ ꯃꯅꯝ ꯍꯥꯏꯖꯜꯂꯦ ꯑꯗꯒꯤꯗꯤ ꯁꯦ 이베마 시기 ꯆꯦꯡꯁꯦ 마디 하와이 무소리가 ꯆꯦꯡ지가 ꯇꯣꯠꯁꯟꯅꯔꯒꯅꯦ ꯄꯤꯔꯝꯃꯤꯕ ꯑꯗꯨ ꯃꯇꯝ ꯀꯨꯏꯅ ꯃꯟꯕ ꯆꯪꯅꯅꯕꯅꯦ ꯁꯦ ꯑꯩꯅꯅꯦ ꯉꯔꯥꯡ ꯀꯩꯊꯦꯜꯗꯒꯤ ꯋꯥꯜꯂꯛꯄꯗꯅꯦ ꯁꯣꯏꯗꯅ ꯍꯩꯖꯟꯅꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯁꯦ ꯇꯣꯉꯥꯟ ꯈꯟꯇꯣꯛꯑꯒ ꯆꯦꯡꯁꯤꯅ ꯆꯥꯛ ꯑꯣꯏꯅ ꯊꯣꯡꯉꯝꯃꯣ ꯍꯋꯥꯏ ꯃꯨꯁꯣꯔꯤꯁꯤꯅ ꯌꯦꯟꯖꯥꯡ ꯑꯣꯏꯅ ꯊꯣꯡꯉꯝꯃꯣ ꯐꯤꯔꯣꯟ ꯀꯔꯤ ꯀꯔꯥꯡꯁꯦ ꯁꯨꯗꯣꯛꯑꯝꯃꯣ ꯋꯥꯏꯔꯝ ꯁꯤꯠꯇꯣꯛꯑꯝꯃꯣ ꯋꯥꯏꯔꯝ ꯇꯩꯊꯣꯛꯑꯝꯃꯣ ꯒꯥꯅ ꯃꯥꯅ ꯊꯕꯛꯁꯦ ꯇꯞ ꯇꯥꯅ ꯍꯩꯖꯜꯂꯝꯃꯦ ꯃꯗꯣꯝꯆꯥꯁꯤꯅ ꯑꯗꯒꯤꯗꯤ ꯑꯁ ꯃꯥꯁꯦ ꯋꯥꯈꯟꯁꯦ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦ ꯏꯃꯥ ꯑꯩꯗꯤ ꯍꯔꯥꯎꯗꯅ ꯂꯩꯔꯦ ꯐꯤꯔꯣꯟ ꯐꯖꯕ ꯂꯩꯔꯦꯅ ꯉꯁꯤ ꯆꯠꯄ ꯐꯪꯉꯅꯦꯅ ꯑꯗꯨꯒ ꯊꯕꯛ ꯃꯌꯥꯝ ꯏꯟꯗꯣꯝꯆꯥꯅ ꯃꯊꯪ ꯍꯥꯏꯔꯝꯃꯦꯅꯦꯅ ꯃꯥꯁꯦ ꯑꯃꯨꯛ ꯀꯞꯄꯦꯅꯦ ꯃꯆꯥꯅꯨꯄꯤꯁꯦ ꯑꯗꯒꯤ ꯃꯃꯥꯁꯦ ꯊꯣꯛꯂꯛꯑꯦ ꯃꯥꯅ ꯀꯞꯄꯁꯤꯗ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ ꯁꯦ ꯅꯪꯅ ꯑꯄꯥꯝꯕ ꯐꯤꯔꯣꯟꯗꯣ ꯁꯦꯠꯂꯣ ꯑꯗꯨꯒ ꯆꯠꯂꯣ ꯇꯧꯕꯇꯕꯨ ꯏꯃꯥꯅ ꯉꯔꯥꯡ ꯍꯥꯏꯕ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯌꯧꯔꯛꯎ ꯍꯥꯏꯕꯗꯣ ꯑꯗꯨ ꯀꯥꯎꯒꯅꯨ ꯅꯪꯒꯤ ꯊꯕꯛ ꯏꯟꯈꯥꯡꯁꯦ ꯏꯃꯥ ꯂꯣꯏ ꯁꯨꯕꯤꯔꯝꯃꯒꯦꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯃꯆꯥꯅꯨꯄꯤꯁꯤꯅꯅꯦ ꯄꯤꯊ꯭ꯔꯥꯏ ꯃꯆꯨꯗꯣ ꯑꯗꯨ ꯁꯦꯠꯂꯦ ꯄꯤꯊ꯭ꯔꯥꯏ ꯃꯆꯨꯒꯤ ꯐꯤꯖꯣꯟꯁꯦ ꯁꯦꯠꯄꯗ ꯃꯥꯗꯤ ꯍꯥꯟꯅ ꯉꯧꯕꯗꯨꯒꯤ ꯃꯊꯛꯇꯨꯗ ꯉꯁꯥꯏꯒꯤ ꯄꯤꯊ꯭ꯔꯥꯏ ꯃꯆꯨꯗꯨꯒ ꯁꯦꯠꯄꯁꯤꯗ ꯍꯦꯛꯇ ꯐꯖꯕꯗ ꯂꯣꯏꯔꯦꯅꯦ ꯑꯗꯨꯒ ꯁꯦꯠꯂꯒ ꯃꯥꯁꯦ ꯂꯥꯛꯑꯦ ꯂꯥꯛꯄꯁꯤꯗ ꯉꯁꯥꯏ ꯁꯣꯂꯣꯝꯗꯗꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯁꯤꯗꯅꯦ ꯃꯥꯏꯕꯁꯤꯅ ꯅꯨꯄꯤ ꯈꯜꯂꯝꯗꯥꯏꯒꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯃꯌꯥꯝ ꯑꯃ ꯁꯣꯟꯗꯅ ꯇꯧꯕꯁꯦ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯁꯣꯟꯗꯣꯏꯕ ꯑꯗꯨ ꯁꯣꯟꯕ ꯍꯧꯔꯝꯃꯦꯕ ꯃꯥꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅ ꯆꯪꯉꯛꯄ ꯀꯥꯟꯁꯤꯗ ꯑꯗꯩ ꯅꯨꯄꯤꯁꯦ ꯆꯪꯉꯛꯄꯁꯤꯗꯅꯦ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯤꯗꯤ ꯃꯥ ꯍꯦꯛ ꯆꯪꯉꯛꯄꯁꯦ ꯃꯤ ꯑꯇꯩ ꯑꯝꯇ ꯎꯗꯕꯤꯗ ꯉꯁꯥꯏꯒꯤ ꯐꯤꯖꯣꯟꯗꯨꯒ ꯑꯗꯒꯤ ꯐꯖꯔꯤꯕ ꯃꯁꯛꯇꯨꯒ ꯍꯦꯛꯇ ꯃꯉꯣꯟꯁꯤꯗ ꯃꯤꯠ ꯆꯥꯟꯅꯔꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯗꯤꯅꯦ ꯍꯦꯛꯇ ꯃꯉꯣꯟꯁꯤꯗ ꯍꯦꯛꯇ ꯄꯥꯝꯕ ꯅꯨꯡꯁꯤꯕꯗ ꯂꯣꯏꯔꯕ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯍꯔꯥꯎꯔꯦ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯈꯜꯂꯒꯦ ꯒꯥꯅ ꯈꯟꯖꯔꯦꯕ ꯀꯩꯅꯣ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯑꯗꯒꯤꯗꯤ ꯃꯥꯏꯕꯁꯤꯅꯅꯦ ꯃꯣꯏꯒꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯁꯦ ꯁꯨꯝ ꯁꯣꯟ ꯃꯊꯪ ꯁꯣꯟꯕꯁꯤꯗꯅꯦ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅ ꯈꯜꯂꯦ ꯑꯁ ꯏꯟꯊꯣꯛꯅ ꯀꯨꯏꯈ꯭ꯔꯦ ꯃꯁꯤꯗꯤ ꯑꯩ ꯍꯥꯟꯅꯒꯤ ꯐꯤꯖꯣꯜ ꯑꯃꯟꯕꯗꯣ ꯑꯃꯨꯛ ꯁꯦꯠꯂꯒ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯃꯨꯛ ꯂꯩꯕ ꯇꯥꯔꯦ ꯑꯗꯨꯅꯗꯤ ꯑꯩ ꯌꯨꯝꯗ ꯆꯠꯍꯧꯕꯅ ꯐꯔꯅꯦꯅ ꯃꯥꯁꯦ ꯄꯨꯡ ꯑꯃ ꯇꯥꯒꯦꯗꯧꯔꯦꯅ ꯃꯥꯁꯦ ꯄ꯭ꯔꯞ ꯆꯦꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯄ꯭ꯔꯞ ꯆꯦꯜꯂꯛꯄꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯅꯨꯄꯥꯁꯤꯅꯅꯦ ꯎꯍꯧꯔꯦꯕ ꯎꯍꯧꯔꯒꯁꯨ ꯁꯣꯂꯣꯝꯗ ꯁꯣꯜꯂꯤꯕ ꯈꯣꯜꯂꯤꯕꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯁꯦ ꯆꯦꯟꯊꯣꯔꯛꯄ ꯌꯥꯗꯕꯅꯤꯅꯅꯦ ꯃꯥꯅ ꯆꯦꯟꯈ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯅꯦ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦꯅ ꯃꯥꯁꯦ ꯈꯜꯂꯒ ꯂꯩꯍꯧꯔꯦꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯦ ꯃꯥꯅ ꯄꯥꯝꯖꯔꯤꯗꯤ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯅꯤꯗꯣ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯅꯨꯄꯤ ꯈꯟꯕꯒꯤ ꯊꯧꯔꯝꯁꯦ ꯉꯁꯤ ꯈꯜꯂꯒꯨꯝꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯈꯜꯂꯁꯤꯅ ꯑꯃꯨꯛ ꯂꯥꯎꯊꯣꯛꯑꯦ ꯑꯗꯒꯤꯗꯤ ꯈꯟꯗ꯭ꯔꯦ ꯅꯨꯄꯤ ꯈꯟꯕꯒꯤ ꯊꯧꯔꯝꯁꯦ ꯇꯧꯗ꯭ꯔꯦ ꯑꯗꯒꯤ ꯅꯨꯄꯤꯗꯣ ꯃꯌꯨꯝ ꯌꯧꯔꯛꯑꯦ ꯃꯥꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯖꯣꯟꯗꯣ
ꯐꯤꯖꯣꯟꯗꯣ ꯁꯦꯠꯂꯒ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯒꯤ ꯆꯥꯛ ꯏꯟꯖꯥꯡꯁꯨ ꯃꯥꯅ ꯍꯜꯂꯛꯄꯁꯤꯗ ꯉꯁꯥꯏ ꯃꯃꯥꯗꯨꯅ ꯊꯣꯡ ꯂꯣꯏ ꯂꯩꯔꯝꯃꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯏꯟꯗꯣꯝꯆꯥꯗꯣ ꯆꯪꯉꯛꯄꯒꯅꯦ ꯕꯦꯝꯃ ꯆꯥꯛ ꯏꯟꯖꯥꯡ ꯂꯣꯏꯔꯕ꯭ꯔꯥ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯔꯕ꯭ꯔꯥꯅ ꯍꯪꯉꯦ ꯑꯗ ꯂꯣꯏꯔꯦ ꯏꯟꯗꯣꯝꯆꯥ ꯂꯣꯏ ꯂꯣꯏꯔꯦ ꯑꯅ ꯍꯥꯏ ꯑꯗꯩ ꯃꯃꯥꯁꯦ ꯉꯛꯑꯦꯕ ꯉꯁꯥꯏꯒꯤ ꯃꯥꯗꯤ ꯊꯕꯛꯇꯣ ꯇꯞ ꯇꯥꯅ ꯍꯥꯏꯖꯤꯜꯂꯝꯃꯒ ꯅꯪꯉꯣꯏꯗ꯭ꯔꯒ ꯈꯟꯕꯗꯣ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯗ ꯉꯁꯥꯏ ꯃꯟꯗꯣꯝꯆꯥꯁꯦ ꯆꯤꯡꯅꯔꯞ ꯇꯧꯔꯦꯕ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯃꯟꯗꯣꯝꯆꯥꯁꯤꯅ ꯆꯤꯡꯅꯔꯞ ꯇꯧꯔꯤꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯑꯗꯨꯅ ꯏꯆꯦ ꯉꯁꯥꯏ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯑꯝꯃꯒ ꯆꯦꯟꯈꯤꯕꯗꯣ ꯐꯖꯗ꯭ꯔꯥ ꯍꯣꯏꯅꯦ ꯑꯩꯁꯨ ꯎꯍꯧꯋꯤꯅꯦꯒ ꯍꯥꯏꯅꯔꯦꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯁꯨ ꯃꯆꯦꯗꯨꯅ ꯑꯗꯨꯃꯥꯏꯅ ꯐꯤꯔꯣꯟ ꯐꯖꯕ ꯁꯦꯠꯂ ꯂꯥꯛꯀꯅꯦꯗꯤ ꯊꯥꯖꯗꯕꯅꯤꯅ ꯃꯤ ꯑꯇꯣꯞꯄ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤꯅꯦꯕ ꯃꯣꯏꯅ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗꯅꯦ ꯏꯟꯗꯣꯝꯆꯥꯁꯤꯅꯅꯦ ꯃꯆꯥ ꯑꯅꯤꯁꯦ ꯂꯣꯏꯁꯜꯂꯦ ꯐꯖꯅ ꯁꯦꯠꯄ ꯈꯣꯠꯄ ꯁꯦꯠꯄꯤꯔꯦ ꯑꯗꯒꯤ ꯃꯥꯒꯤꯅꯅꯦ ꯊꯕꯛ ꯏꯟꯈꯥꯡꯁꯦ ꯇꯞ ꯇꯥꯅ ꯍꯥꯏꯖꯤꯜꯂꯝꯃꯦ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯍꯟꯗꯛꯃꯨꯛꯅꯅꯦ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯃꯪꯒꯟꯁꯤꯒꯅꯦ ꯆꯦꯡꯁꯤꯒ ꯑꯃꯨꯛ ꯇꯣꯠꯁꯟꯃꯤꯟꯅꯔꯦ ꯇꯣꯠꯁꯟꯃꯤꯟꯅꯔꯒ ꯏꯕꯦꯝꯃ ꯁꯦ ꯍꯋꯥꯏ ꯃꯪꯒꯟꯁꯤꯒꯅꯦ ꯆꯦꯡꯁꯤꯒ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅꯅꯦ ꯇꯧꯈ꯭ꯔꯦꯁꯦ ꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯈꯟꯇꯣꯛꯑꯒ ꯃꯪꯒꯟꯁꯤꯁꯨꯅꯦ ꯐꯨꯠꯂꯒ ꯁꯣꯛ ꯇꯧꯔ ꯐꯖꯅ ꯊꯣꯡꯉꯝꯃꯨ ꯆꯦꯡꯁꯤꯁꯨꯅꯦ ꯆꯥꯛ ꯊꯣꯡꯉꯝꯃꯨ ꯐꯤꯖꯨ ꯐꯤꯖꯥꯝ ꯑꯃꯨꯛꯁꯦ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦꯅ ꯍꯥꯏꯔꯝꯃꯒꯅꯦ ꯊꯕꯛꯁꯦ ꯇꯞ ꯇꯥꯅ ꯍꯥꯏꯖꯤꯜꯂꯝꯃꯒ ꯆꯠꯈ꯭ꯔꯒ ꯉꯁꯥꯏꯒꯤ ꯁꯤꯈꯤꯕ ꯃꯃꯥꯗꯣ ꯑꯗꯨ ꯐꯜ ꯂꯥꯎꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯒꯅꯦ ꯏꯃꯥ ꯏꯕꯦꯝꯃ ꯅꯪꯁꯨ ꯆꯠꯂꯣ ꯊꯕꯛ ꯏꯟꯈꯥꯡꯁꯦ ꯏꯃꯥ ꯂꯣꯏ ꯇꯧꯕꯤꯍꯧꯔꯒꯦꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯥꯁꯨ ꯍꯔꯥꯎꯗꯅ ꯃꯥꯁꯦ ꯂꯨꯄꯥ ꯃꯆꯨꯒꯤ ꯐꯤꯖꯣꯟꯗꯣ ꯑꯗꯨ ꯁꯦꯠꯂꯒ ꯂꯥꯛꯑꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯂꯨꯄꯥ ꯃꯆꯨꯒꯤ ꯐꯤꯖꯣꯟꯁꯦ ꯁꯦꯠꯄꯗꯅꯦ ꯉꯔꯥꯡꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯈ꯭ꯔꯦꯅꯦ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯐꯖꯕꯗ ꯂꯣꯏꯔꯦꯕ ꯑꯗꯒꯤ ꯁꯣꯂꯣꯝꯗ ꯃꯥꯅ ꯂꯥꯛꯄꯁꯤꯗ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯃꯥꯏꯕꯁꯤꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯁꯦ ꯁꯣꯜ ꯂꯩꯔꯝꯃꯦ ꯑꯗꯒꯤ ꯑꯃꯨꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯐꯝꯕꯗ ꯑꯁ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯣ ꯂꯥꯛꯑꯦꯅꯦꯅ ꯃꯥꯁꯦ ꯈꯜꯂꯒ ꯃꯊ꯭ꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯖꯔꯦꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯃꯥꯏꯕꯁꯤꯅ ꯂꯥꯏꯁꯣꯟꯁꯦ ꯁꯨꯝ ꯃꯊꯪ ꯁꯨꯝ ꯁꯣꯟꯕꯁꯦ ꯉꯁꯥꯏ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯄꯨꯡ ꯑꯃ ꯑꯃꯨꯛ ꯇꯥꯁꯟꯈꯤꯕ ꯇꯥꯔꯦ ꯃꯁꯤꯗꯤ ꯌꯥꯝ ꯀꯨꯏꯅ ꯁꯣꯜꯂꯤꯅꯦꯅ ꯍꯥꯏꯔꯒ ꯐꯤꯖꯣꯜ ꯑꯃꯟꯕꯗꯣ ꯑꯃꯨꯛ ꯑꯣꯜꯂꯛꯄ ꯇꯥꯔꯦꯅ ꯃꯥꯁꯦ ꯑꯃꯨꯛ ꯆꯦꯜꯂꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯅꯅꯦ ꯄꯨꯔꯥ ꯇꯥꯟꯅꯔꯛꯑꯦꯕ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯧꯍꯧꯗꯕ ꯇꯥꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯌꯩꯊꯣꯛꯄ ꯇꯥꯔꯦꯅ ꯃꯥꯁꯨ ꯈꯟꯗꯅ ꯄꯨꯔꯥ ꯇꯥꯟꯅꯔꯛꯑꯦ ꯆꯦꯜꯂꯛꯄꯁꯦ ꯃꯥꯁꯦ ꯐꯪꯗ꯭ꯔꯦꯅꯦ ꯐꯪꯗꯕꯗ ꯑꯁ ꯀꯔꯣꯝꯗ ꯆꯦꯟꯈ꯭ꯔꯖꯥꯠꯅꯣ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ ꯉꯁꯥꯏ ꯅꯤꯡꯊꯧ ꯃꯆꯥꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯃꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯦ ꯉꯁꯤ ꯅꯨꯄꯤ ꯈꯟꯕꯒꯤ ꯊꯧꯔꯝꯁꯦ ꯍꯌꯦꯡ ꯄꯥꯡꯊꯣꯛꯑꯁꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯉꯁꯤ ꯈꯜꯂꯒꯨꯝꯁꯦꯅ ꯑꯃꯨꯛ ꯍꯥꯏꯔꯦꯅꯦ ꯑꯗꯒꯤꯗꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯃꯍꯤ ꯍꯟꯅꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯃꯟꯗꯣꯝꯆꯥꯒ ꯃꯆꯥꯅꯨꯄꯤꯒꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ ꯑꯗꯣ ꯏꯕꯦꯝꯃ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯏꯟꯗꯣꯝꯆꯥ ꯂꯣꯏ ꯂꯣꯏꯔꯦꯅ ꯍꯥꯏ ꯑꯗꯨꯁꯨ ꯑꯃꯨꯛ ꯉꯁꯥꯏ ꯃꯟꯗꯣꯝꯆꯥꯁꯦ ꯆꯤꯡꯅꯔꯦꯕꯀꯣ ꯊꯕꯛ ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯏꯟꯊꯣꯛ ꯊꯨꯅ ꯇꯧꯔꯝꯈ꯭ꯔꯦꯗꯅ ꯃꯥꯁꯦ ꯆꯤꯡꯅꯔꯦ ꯑꯗꯨꯝꯁꯨ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯃꯨꯛꯁꯨ ꯃꯃꯥꯝꯆꯥꯁꯦ ꯂꯣꯏꯁꯜꯂꯦ ꯉꯁꯥꯏꯒꯤ ꯃꯟꯗꯣꯝꯆꯥꯒꯤ ꯃꯃꯥꯝꯆꯥꯁꯦ ꯍꯟꯗꯛꯃꯨꯛꯅ ꯑꯃꯨꯛ ꯀꯨꯞꯈ꯭ꯔꯕ ꯊꯣꯏꯗꯤꯡꯗꯣ ꯑꯗꯨꯒ ꯆꯦꯡꯁꯤꯒ ꯑꯃꯨꯛ ꯇꯣꯠꯁꯟꯅꯔꯦꯅꯦ ꯆꯦꯡꯁꯤꯒ ꯈꯟꯕ ꯋꯥꯅꯅꯕꯅꯦꯅ ꯊꯣꯏꯗꯤꯡꯁꯤꯒ ꯇꯣꯠꯁꯟꯅꯔꯒ ꯊꯝꯃꯦ ꯕꯦꯝꯃꯥꯁꯦ ꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅꯦ ꯈꯟꯇꯣꯛꯑꯝꯃꯨ ꯆꯦꯡꯁꯤꯅ ꯆꯥꯛ ꯑꯣꯏꯅ ꯊꯣꯡꯉꯝꯃꯣ ꯊꯣꯏꯗꯤꯡꯁꯤꯅꯅꯦ ꯐꯖꯅ ꯈꯟꯇꯣꯛꯑꯒ ꯁꯨꯔꯝꯃꯨ ꯁꯣꯏꯗꯅꯅꯦ ꯑꯩꯅ ꯂꯩꯔꯛꯄꯗꯅꯦ ꯄꯨꯟꯁꯤꯟꯅꯈ꯭ꯔꯦ ꯃꯥ ꯅꯍꯥꯟꯈꯩ ꯍꯥꯏꯔꯝꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯝꯃꯒ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦꯅ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯒꯤ ꯃꯣꯏ ꯆꯠꯈꯤꯕꯒ ꯉꯁꯥꯏ ꯃꯃꯥꯁꯨ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦꯅꯦ ꯊꯣꯛꯂꯛꯄꯁꯤꯗ ꯏꯕꯦꯝꯃ ꯅꯪꯁꯨ ꯂꯣꯏꯁꯜꯂꯣ ꯆꯠꯂꯣ ꯅꯪꯅꯕ ꯆꯠꯂꯣꯅ ꯍꯥꯏꯔꯒ ꯅꯪꯒꯤ ꯊꯕꯛ ꯏꯟꯈꯥꯡꯁꯦ ꯏꯃꯥ ꯂꯣꯏ ꯇꯧꯕꯤꯍꯧꯔꯒꯦ ꯆꯠꯂꯣꯅ ꯃꯆꯥꯅꯨꯄꯤꯁꯦ ꯂꯣꯏꯁꯜꯂꯦ ꯍꯟꯗꯛꯃꯨꯛꯇꯤ ꯁꯅꯥ ꯃꯆꯨꯒꯤꯗꯣ ꯍꯦꯛꯇ ꯌꯦꯡ ꯉꯝꯗ꯭ꯔꯕꯅꯤꯅꯦ ꯊꯣꯏꯕꯤ ꯐꯖꯕꯗ ꯑꯁ ꯐꯖꯕꯗꯨꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯪꯒꯩ ꯐꯖꯔꯦꯁꯦ ꯑꯗꯨ ꯁꯦꯠꯂꯒ ꯂꯥꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯃꯥꯏꯕꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯕꯗꯣ ꯁꯣꯜ ꯂꯩꯔꯝꯃꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯤꯗꯤ ꯉꯁꯤꯗꯤ ꯃꯥꯅ ꯍꯦꯛ ꯆꯦꯟꯈꯤꯕ ꯇꯥꯔꯁꯨ ꯍꯦꯛꯇ ꯉꯝꯅꯕ ꯇꯥꯟꯅꯔꯒ ꯍꯦꯛꯇ ꯐꯥꯔꯒꯦꯅ ꯃꯥꯅ ꯈꯜꯂꯦꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯥꯏꯕꯅ ꯁꯣꯟꯕ ꯍꯧꯔꯦ ꯃꯥꯒꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯁꯦ ꯁꯣꯟꯕ ꯍꯧꯔꯛꯑꯦ ꯁꯣꯟꯕ ꯍꯧꯔꯛꯄꯁꯤꯗ ꯑꯃꯨꯛꯁꯨꯅꯦ ꯂꯣꯏꯈꯝ ꯅꯥꯏꯗ꯭ꯔꯦꯅꯦ ꯃꯥꯒꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯁꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯈꯜꯂꯦꯕ ꯄꯨꯡ ꯑꯃ ꯐꯥꯖꯤꯜꯂꯛꯄꯁꯤda ꯑꯩ ꯐꯤꯖꯣꯜ ꯑꯃ ꯂꯀꯥꯗꯣ ꯁꯦꯠꯂꯛꯄ ꯇꯥꯔꯦ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩ ꯆꯦꯜꯍꯧꯕꯅ ꯐꯔꯅꯤꯅ ꯃꯥꯁꯦ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯁꯨ ꯃꯥꯁꯦ ꯆꯦꯜꯂꯛꯑꯦꯕ ꯀꯟꯅ ꯑꯗꯒꯤꯗꯤ ꯃꯥꯅ ꯍꯦꯛ ꯆꯦꯜꯂꯛꯄꯁꯦ ꯃꯟꯗꯣꯝꯆꯥꯗꯨꯗꯣ ꯑꯗꯨꯝ ꯎꯕꯖꯥꯠꯅꯦꯕꯀꯣ
ꯑꯗꯩꯗꯨꯗ ꯃꯥꯅ ꯐꯤꯖꯣꯜ ꯐꯖꯕ ꯂꯩꯇꯕꯅꯤꯅ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯗꯕ ꯊꯥꯖꯗꯕ ꯃꯥꯁꯨ ꯀꯗꯥꯏꯗꯩ ꯅꯨꯄꯤꯅꯣ ꯃꯁꯤꯕꯨ ꯑꯅ ꯈꯪꯅꯤꯡꯃꯟꯈꯤꯗꯅꯅꯦ ꯃꯥꯅ ꯆꯦꯜꯂꯛꯄꯁꯤꯗꯅꯦ ꯇꯨꯡꯗ ꯃꯥꯡꯗ ꯃꯟꯗꯣꯝꯆꯥꯁꯤꯁꯨ ꯇꯥꯟꯅꯔꯦ ꯑꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯁꯨ ꯇꯥꯟꯅꯔꯦ ꯆꯦꯜꯂꯛꯑꯒꯅꯦ ꯃꯥꯅ ꯏꯃꯨꯡ ꯍꯦꯛ ꯆꯪꯕꯒ ꯉꯁꯥꯏꯒꯤ ꯃꯟꯗꯣꯝꯆꯥꯁꯤꯁꯨ ꯍꯦꯛ ꯌꯧꯔꯛꯄ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧ ꯃꯆꯥꯗꯨꯁꯨ ꯍꯦꯛ ꯌꯧꯔꯛꯄ ꯑꯗꯒꯤꯗꯤ ꯃꯥꯅ ꯆꯦꯜꯂꯛꯑꯒ ꯊꯣꯡꯗꯣ ꯒꯝ ꯂꯥꯎ ꯂꯣꯟꯁꯤꯜꯂꯦ ꯃꯥꯏ ꯀꯥꯁꯤꯗ ꯑꯗꯒꯤꯗꯤ ꯊꯣꯡ ꯍꯥꯡꯇꯣꯛꯑꯣꯅ ꯍꯥꯏꯅꯔꯤ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯇꯥꯟꯅꯔꯛꯏꯗꯣ ꯑꯗꯨꯁꯨ ꯍꯦꯛ ꯌꯧꯁꯜꯂꯛꯄꯁꯤꯗ ꯑꯗꯒꯤꯗꯤ ꯃꯥꯅ ꯊꯣꯡ ꯍꯥꯡꯇꯣꯛꯑꯣ ꯍꯥꯏꯕꯗ ꯁꯨꯡꯍꯥꯡ ꯍꯥꯡꯇꯣꯔꯛꯇ꯭ꯔꯦꯗꯅ ꯑꯗꯩ ꯃꯥꯅ ꯑꯩꯅ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯆꯠꯊꯣꯛꯀꯅꯨꯅ ꯍꯥꯏꯔꯒ ꯅꯪꯅ ꯑꯗꯒꯤꯗꯤ ꯃꯟꯗꯣꯝꯆꯥꯁꯤꯅ ꯉꯥꯡꯕꯁꯤꯗ ꯃꯥꯁꯦ ꯄꯥꯈꯠꯇꯅ ꯃꯥꯒꯤ ꯐꯩꯖꯨꯞ ꯑꯃ ꯄꯨꯔꯒꯅꯦ ꯃꯥꯁꯦ ꯊꯣꯡꯅꯥꯎꯗ ꯆꯣꯡꯊꯣꯛꯑꯒ ꯆꯦꯟꯈ꯭ꯔꯦꯕ ꯃꯥꯅ ꯁꯣꯂꯣꯝ ꯆꯣꯡꯊꯣꯛꯑ ꯆꯦꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯅꯅꯦ ꯑꯣ ꯏꯃꯨꯡꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯆꯥ ꯑꯣꯏꯔ ꯃꯥꯅꯦꯅꯦꯅ ꯃꯥꯁꯦ ꯈꯜꯂꯦ ꯑꯗꯩꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯁꯤꯅ ꯆꯪꯉꯒ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯤꯔꯥ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯔꯒꯦ ꯃꯥꯁꯦ ꯑꯩ ꯇꯥꯟꯅꯖꯔꯛꯏꯅꯤ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯕꯁꯤꯗ ꯉꯁꯥꯏꯒꯤ ꯃꯟꯗꯣꯝꯆꯥꯁꯤꯅ ꯈꯜꯂꯦꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯁꯤ ꯂꯧꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡꯁꯤꯡꯁꯦ ꯂꯣꯏꯅ ꯁꯣꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯗꯤ ꯀꯔꯤꯝꯇ ꯁꯨꯅꯤꯡꯗꯦ ꯁꯨꯕꯁꯨ ꯍꯩꯇꯦ ꯊꯕꯛ ꯑꯝꯇꯁꯨ ꯇꯧꯕ ꯍꯩꯇꯦ ꯑꯗꯨꯅ ꯃꯥ ꯂꯧꯈ꯭ꯔꯗꯤ ꯁꯣꯏꯔꯅꯤ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯦ ꯑꯩ ꯁꯥꯞ ꯑꯃ ꯇꯧꯗꯕ ꯌꯥꯗ꯭ꯔꯦꯅ ꯈꯟꯗꯅꯅꯦ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯤꯗ ꯃꯥꯅ ꯁꯥꯞ ꯑꯃ ꯇꯧꯔꯦꯕ ꯃꯥꯅ ꯇꯧꯔꯤꯕ ꯁꯥꯞꯇꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯍꯥꯟꯋꯥꯏ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗ ꯂꯩꯔꯤꯀꯥꯟꯗ ꯑꯍꯜ ꯑꯃꯅ ꯇꯥꯛꯄꯤꯕꯗꯣ ꯑꯗꯨꯒꯤ ꯁꯥꯞꯇꯣ ꯃꯥꯅ ꯅꯤꯡꯁꯤꯡꯉꯛꯇꯅ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯅꯪ ꯍꯧꯗꯣꯡ ꯑꯣꯜꯂꯣ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯅꯪꯁꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅ ꯑꯣꯟꯕ ꯍꯧꯗꯣꯡꯅꯤꯅꯦꯅ ꯍꯦꯛ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇꯨꯗꯅꯦ ꯅꯪ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯃꯨꯛ ꯑꯣꯟꯕ ꯉꯝꯖꯕ ꯑꯣꯏꯖꯧꯀꯣꯅ ꯍꯥꯏꯔꯦꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯃꯆꯥꯗꯣ ꯍꯧꯗꯣꯡ ꯑꯣꯜꯂꯒ ꯉ꯭ꯌꯥꯎ ꯉ꯭ꯌꯥꯎ ꯈꯣꯡꯉꯒ ꯆꯠꯈ꯭ꯔꯦ